Kuki MLA singa MEITEI MLA singa Manipur gi erang ashigi matangda khana neinaba yaroi. KNOUPF Manipur da thongliba sahi amaga tha tara tara sujilaklaba Kanglup anigi sathiraba erang ashigi waroisin ama puraknabagi matangda Ministry of Affairs na invite tawbudagi ngasi Delhi da pangthokliba mifam asida Kuki MLA sing yaugani. Masida MEITEI singa Manipur da thokliba erang ashigi matangda khana neinaba yaroi haina KNO amadi UPF na akanba warning thamlakle. Ngarang UPF amadi KNO ani na punna thadorakpa seron amagi matung inadi Kukizo MLA singna mifam asi Central lengak na silakpagi yauboni. Central lengak na Manipur gi santi puraknabagi wari sanaba oijarabasu Kukizo Furup kidi legislature leiba union territory ama leiraba matamdata santi hanjilakle haina laugani. Kukizo MLA singidi hairiba phirep asidagi sunghong hongloi haina phongdorakli. Kukizo MLA singna Delhi gi mifam asida saruk yabada saugatli. Adubu Kukizo gi civil society organization singi ayaba yaudana Kuki MLA sing amadi MEITEI MLA singa kaidongnungda Manipur gi erang asigi matangda khana neinaba yaroi. Loinana Kuki MLA singna mifam hekloibaga miyam khangnaba press conference ama pangthokadabani haina seron asida mayak sengna palakle.